Macha tuition lauba chatkhraga masak khangdabasingna fakibadagi ngasi fauba thiba khangdana leiriba haubam marak chingtham leikaidagi Akoijam Angou bu Tekta Kaidana Thadokpirakuu Haina Imphal East ki Bamon Kampugi miyamna mari leinabasingda appeal tawrakli. Loinana mi amabu faraga mari makhong khanghandana thambagi mayokta ngasi Bamon Kampu khabamda Wakat Meefam famduna protest tawkhre. Bamon Kampu Women Welfare Association amasung Chingtam Social Workers Union Club na sinduna chathakiba Wakat Meefam aduda saruk yakibi meirapaibi amana haikibada Angou hairiba miyoi asi haukiba September 13da macha tuition lauba chatkibadagi thiba khangdana leiribani. Numit kunni helaba fauba imung manungda mari makhong amata khanghandana thamliba asi yaningde. Kari maramgi mahakpu faribano haibadu mari leinabasingna sengdokpiyu loinana imung manunggi awaba yengbiduna mahakpu Tekta Kaidana Thadokpirakuu Haina appeal tawrakli. Haukiba September ki tang 13da numidaram pung 5:30 taba adwaida pagi masa tuition tawba logane na chatkiba thawandagi Akoijam Angou haujiyakna hawbara chingtham lekaida leiba haiba miyoi asi sakhangdaba kharana phakibde ngasi bawa langlanjin amata khangna lehenbasigi matangda khona sidhanaji phamjabani ada khoina haijeningbadi kai maramgi damta mahako phabano magi maran kari leibano haibasi ngasi nimik kuni yoro phawda khanghan dektaba kai maramgino adana athuba matamda magi maran kari leige haiba khoi khangjeningi loinana macha masu imung manung magi nupi angang kono maksigi gingaga athu matamda Tekta Kaidana thadokpiba amadi soidanga thadokpiba pami adugi mathaktasu akoigi Bamon Kampu ngasida phamjari basi mahaksi akoigi lamdamjigi ningone aduna magi mapurubiga su matam saang namasa leirami aduna magi mateng pangba akoigi awaba share tawjaraga haiba dharna se sinjabani maram maduna athu matamda magi maran kaino kai mangita phabibano athu matamda Tekta Kaidana thadokpiduna macha masu yoknaba athu matamda thadokpa pamjai haiba wafamdiga loinana ngasi Wakat Meefam ase khona sinja langjaduna phamjabani yarabo.